Hey guys, so welcome back to another video. So, ngasi ay channel say mayamgi support tagi finally 10k subscriber yawe aduna 10k subscriber yawbagi aido reading giveaway haibadi like lucky winner ahum khalaga winner ahum dagi apam reading amamam free the giveaway tawbada free the reading tawbada adugi like process to amuk tawdoini ado ngasi video di ngasi sudum tarot reading gi video di oidoine ado ngasi gi video sida dum mayamna tarot reading gi maramda ai gi maramda dum khangminingba or any comment amamam like ngasi gi video sida tawbiramo comment amam thambiramo aduga isa gi comment tudagi like comment mayamda comment tawbira iba mayamdagi draw tawraga lucky winner ahum choose tawraga giveaway se tawdoine aduga ngasi tawgadoriba reading asina like weekly energy reading oidoine habadi handaki January gi first week sida kai energy na drive tawge kai energy leige kai hotnabe ya edusing do adumaina weekly energy reading oidoine aduga ngasi gi oina pal ani khaktang khaidok chage pal ani se reading hojrikana dum ucharage aduga isa na pamba pal amom choose tawbiraga pal ani dudagi energy reading se tawdoine yamna basic oiba atenba reading oina tawgani ngasi se just aido giveaway gi news sisu pining bagi video si semakpani aduga reading do di hena detail oiba mayama mathang tarake aduga ngasi gi giveaway se sigi results na mathangi habadi like next week phawbodang valid oi hanjage habadi ngasi Sunday ni next Sunday da giveaway gi result to amuk khangminna se boko mayam punna aduna mayamna suna comment tawbiramo aduga like tawbiramo and then share tawbiyo matamanghan davida koi ngasigi videos da mayon sila say without further ado let's get into the video. Ay so ngasigi pile ani se sida leire pile A ko sigi unicorn deck se natraga sigi gray idol figure se pile A gi leire aduga pile B gi oina sigi blue idol figure se natraga sigi monology card se cost leire ado sumaina ngasigi di energy reading oibanina oracle card na khak yengdoine reading se aduga ngasigi pal ani sidagi sai sana apama palamom khanbiro aduga January haiba month sigi first week sida kari energy na kari energy leige habadu yengdoine bako aduga pal sing sidagi card che basic reading oibanina card ani gumbadang picture ni aduga sigi affirmation card chima complimentary oina ko sigi affirmation card che haptoine complimentary oina pal ani maki so isa na pal do khanbiro pal se sida leijare aina uchari se ko sigi pal ani shine ado reading se like isa na pal do choose tawbiro aduga hours se so ahanba pal ko sigi gray idol figure natraga sigi unicorn deck se khanbi basing do adudugi January sigi first week sida kari energy leike habado koi card ani pick tawraga yengdoine listening ko feather sigi card ani shima energy oina leire aduga sina affirmation card ngasa in haizabado complimentary oina affirmation card che hapkani habado ko vitality ko so sumaina pire card se ado kai haini January hariba month sigi first week sida kari energy na drive tawge ha matamna first of all pile A khanbi bechili now sing sagi vital health ki damakta yamna section bio hojik first week se hawedana ko ada sigi first week haraga week ama khakta time bound na badina te dum 10 days kuma sudum count tawbe yai ko ada first week sida isa dum ing wanani khangde na tragana chaba thakpada khar henjan manani khangde example ni ko ina bizari se adum ana ayek kumba khar yamna aruwa mang atraga so ana ayek khar yawba yabagi chances lai aduga hoi arubasu yawningoi yauroi hainingai leite ko jana isana khwai first of all isagi health ki hana section bio isagi vital health ki hana section bio haiba advice ma phange haidi yarigai inghandaba hostiam ingma matam soibina ko yarigai inghandaba chaba thakpada kitang adum kai haini yenga chabi ba dumai dai isagi health ki kitang take care to bio aduga wakhal su ko habadi health araga physical health kaktang na te mental health ta su yamna lei ko aduna yarigai wakhal su dum nungai na leina bo hotna bio isagi vitality se kai haini like
kitang strong oina leinanaba hotnabiyobuko sigi early January sida haitareko aduga furthermore energy card che ahanbada listening hariba energy card che tholeba sigi listening hariba energy card chi matungina sigi January gi first week se sana wa ngang mo khatpada yarigai haina singna ngang biyu ngang daba ya daba khara khaktang likna ngang biyu ko maramdi isana ngang thokiba wa kharana tungda isagi against the weapon oina sijinarak pi or isana di ngahaki kashu laitabida dum icham chamna khallaga ngang thokiba wa da mi kharana dum punsi chupa nungai khidaba warau khiba khara su dum yaw bi ai ko aduna isana like sigi early phase of the month sida wa ngang bada haina singna ngang biyu aduga ngang da ya daba wa khang biyu like most of the time ko listen tawraga ta badang kan loba habidi like adum mina ngang mayam se tasan badang kan biyo ba duga wa oina ngang thokpa express tawba se yam ka hena expressive oi bi gano kitang like expressive oi bi da ko silent oina leibi ba tambiyo habigi mongda cardchina advice pi rebo ko first week of the month sida habidi isana yamna loud and expressive oi taraga di sagi di ngangbam thok mga haki ngang ga su tungda problem oirak pi ai habigi nebo ko aduga feather hariba energy card ju thol a sigi card chi matung na mu kari describe tawge hamatamda pile a oi very by children now sing se sigi like first week of this month se ko sida dum isana apamba thabak amagi opportunity oi be or isana ai sima tawge na khallaga lakpa ko ai sima tawge na honaraga lakpa thabak ama adugumbagi opportunity ma isana naksilakpa habidi sigi first week sida ekta opportunity se achieve tawba ngamani or thabak se achieve tawba ngamani haiba makti na te taraga su isagi option khara or isagi opportunity khara isagi life naksil haibagi mongda cardchina vision pi ne mo habidi isana adum good ways to di ori ko isana apamba thabak khara or isana kainoma for example pot ama leige or si thabak sima pai khatke kaina khallaga leiba kainom adum option nama haigadra opportunity ama ko adugumbagi opportunity do isagi life to naksal nakna leire haibagi mongdo ne ko cardchina advice pi se so sumaina piye pal egi first week sigi energy reading se basic reading oi banina yam detail le taraga su lawba yaba dum general advising lotion biraga mathangi reading amuk ai minare se ngasi gona di pal egi energy reading se matang swaida loishinjarage thank you for watching. Hey guys, so mathang sina pile B natragana sigi blue idol figure ko sigi tarot deck se khanbi bechil now sing do dugi January gi first week or first phase of the month sida kari energy na drive tauge habado yengdoi ne do khoi hamada pile B gi damakta energy card che pick tower se ko your hard work is paying off. Aida nungdang se dum sinus tawbai naton je phulle ko aduna wangang waje ama voice pra change tawbai tap ta tawi adjustments are required ko smaina pire and then we're gonna pick an affirmation card habadi dum affirmation sidi pal animaki complimentary banina kari affirmation lege habado ko yengani magic card che ahum mari chongthorok panina lawong khangde baduna phajana amatang chongthorok pada lawseba or amatang pick tawseba ko generosity okay so maina pire pal bi gi su card che pick tawri ko first of all January haiba month sigi first phase habdi hauji dum khawrabani ko first phase of the month sida palbi khanbiri bechili now sina yari gai generous oi ba darkar oi ba ko habdi thaba ma taw matamda pukchel chawba adagi yari gai ngammi gai mi gi mateng pangana ba hona ba hoi mi gi mateng pangona hekta isagi limit ki wang mada mateng pang da ba yade haina force taw budi natte ba ko taw bata ba isagi maru mapang amana or miyo amana isagi dagi isadagi angamma mateng ama khaknirak pa matamda di yari gai generous oina pukchel chawna mateng pangana ba hona biyu isana generous oi bagi kay haini like good karma lakadauba lay haibagi mongda cardchina vision pi ne bako duna isana yamna leiba leitaba thidana isagi side tagi angamba adum mingona mateng pangba pukchel chawba adagi minungshi haiba ko sigumba generosity gi energy se isada loinaraga chatpiyu haibagi mongda cardchina advice pi bako habdi isana generous oiga isagi so afaba better opportunities lakani haibagumba ne bako
And then magic hariba energy card se thole sigi magic hariba energy card sigi matungina sigi January gi first phase of the month se sana dum thajadaba thodok khara dum oithokpagumba surprising oiba events khara lakpa habidi lapna raba maruma pangama mu pau phaunaba oiro natraga na isana sungoi oiroi kaina thabak ama oithokpa yabagi mami urakpabu oiro natraga na dum some magical or surprising oiba thodok khara dum thokpa yabagi chances su leiduna be prepared to receive some good surprises or magical opportunities or visions ko adumaina piye aduga furthermore coming back to the cards your hard work is paying off ko ngasagi magic hariba energy card siga sigi card siga su yamna resonate tawe habadi something magical and surprising is going to happen haiba masu haire aduga isagi hard work ki ko your hard work is paying off haiba masu vision pair na ko ngasagi isana generous oi basi su isagi hard work makhalambani ba aduna isana generous oi bagi good results su phangba yai haire and then isana expect sung dau dau daba isana kanna di hotna jagraga like mahi chani charoi khang daba expect sung dau dau daba thabak amagi result ama phangakpa yabagi mami uba adagi isana sigi early phase of the month sida adum isana mamangdagi kanna hotna jaraga lakpa adum pending leiba thabak kumba khara or isana kanna di hotna jaraga mina acknowledge tawidaba khara kwa adugumba khara dum acknowledge tawirakpa or pending leiba khara dum approval phangakpa yabagi loinamak tana traga su khara makhaidadi adum like isa gi hard work se sigi result khara adum urakpa yabagi mami se dum January gi first week sida lei na hayab ko aduna dum good or yam bad best oiba energy ne haina haini go sigi pile bi oiba card se and then adjustments are required hariba card cham thole sigi adjustments are required hariba card china mu kai describe tawge hamatamna pile bi khanbe bai chilina sing se adum January hariba month sida chahi anoba hore ko chahi no bahar pasida adum isa gi life that la amdaba thodok khara adum lakpa yabagi thoamdaba thodok khara tholakpa yabagi or lifestyle da changes pu lakpa or any field the adjustment khara darkar oirakpa yabai chances laiba maybe relationship family career any small things oigera big things oigera isagi side tagi adjustment khara tawgadaba mathau tai aduna yarige isana any situation amada any change amada adjustment tawnaba adum ready da prepared oiraga leibiyo haibagi mongda card china energy advice pi bako so pile B gi su energy reading ga sida loire ngasi gi reading se yamna basic reading oi banya just January first week or first phase da kai energy na drive tawge haba du khak yang bane mathang da muk hena detail oi reading thaga char age ngasi go na di pile B gi reading so matang soida lo shinjar age thank you for watching my video stay tuned for more bye bye